ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯦꯕꯜ ꯈꯔ ꯂꯩꯒꯦꯅ ꯑꯁ ꯁꯥꯕꯗꯤ ꯂꯣꯏꯔꯦ ꯖꯨꯟ ꯖꯨꯂꯥꯏꯒꯤ ꯁꯥꯕꯗꯨ ꯉꯥꯏꯔꯦ ꯀꯣꯛꯀ ꯉꯥꯎꯋꯦ ꯄꯣꯠꯀ ꯑꯝꯇ ꯏꯪꯊꯝꯊꯥꯒꯤ ꯄꯣꯠ ꯊꯥꯕ ꯑꯝꯇ ꯐꯗꯧ ꯃꯥꯟꯗꯦ ꯌꯧꯔꯦ ꯁꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠꯅꯤ ꯃꯆꯥꯅꯤ ꯁꯤꯗꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯑꯍꯨꯝ ꯂꯩ ꯌꯥꯝ ꯆꯥꯎꯕ ꯑꯃꯁꯨ ꯂꯩ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩ ꯁꯤ ꯃꯆꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯁꯥꯏ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯂꯩꯔꯤꯅꯤ ꯊꯥꯅꯕ ꯌꯨꯝꯗꯩ ꯈꯔꯕꯨꯗꯤ ꯊꯥꯔꯛꯑꯦ ꯁꯨꯗꯕ ꯈꯔ ꯂꯩꯕ ꯅꯍꯥꯟꯒꯩꯗꯤ ꯃꯤ ꯌꯥꯝ ꯆꯤꯟꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯔꯣꯅꯥ ꯅꯥꯕꯩꯔꯥ ꯀꯩꯅꯣ ꯃꯤ ꯌꯥꯝ ꯊꯣꯛꯂꯛꯇꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯅꯦ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯍꯟꯗ꯭ꯔꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯁ꯭ꯋꯥꯏꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯁꯤ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝꯅ ꯚꯤꯖꯤꯇꯦꯕꯜ ꯌꯥꯎꯗꯒꯦꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛꯀꯥꯟ ꯌꯦꯡꯉꯣ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯚꯤꯖꯤꯇꯦꯕꯜ ꯐꯪꯉꯝꯃꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯍꯥꯎꯕ ꯚꯤꯖꯤꯇꯦꯕꯜ ꯑꯝꯇ ꯐꯪꯗꯦ ꯈꯣꯡꯗ꯭ꯔꯨꯝꯒꯨꯝꯕ ꯃꯥꯏꯔꯦꯟꯒꯨꯝꯕ ꯑꯗꯒꯤ ꯃꯨꯜꯒꯨꯝꯕꯗ ꯍꯦꯟꯅ ꯉꯥꯁꯨ ꯀꯌꯥ ꯌꯥꯎꯗꯦ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯅꯠꯇꯦꯕ ꯑꯆꯧꯕ ꯑꯃꯗꯨꯗꯗꯤ ꯂꯣꯏꯅ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯗꯤ ꯈꯔ ꯊꯥꯞꯄꯦ ꯑꯗꯨ ꯌꯥꯝꯁꯨ ꯁꯥꯏ ꯑꯩꯗꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯒ ꯑꯣꯏꯔꯦ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯁ꯭ꯋꯥꯏꯗꯅ ꯌꯦꯟ ꯅꯨꯡ ꯌꯣꯜꯂꯤ ꯌꯦꯟꯗꯤ ꯂꯩꯔꯔꯣꯏ ꯑꯩ ꯑꯉꯥꯡꯁꯤꯡ ꯀꯣꯔꯣꯅꯥ ꯅꯥꯕꯗ ꯌꯦꯟ ꯄꯤꯖꯗꯦ ꯑꯩꯕꯨꯗꯤ ꯏꯁꯥꯅ ꯌꯦꯟꯁꯨ ꯆꯥꯖꯗꯦ ꯃꯣꯏꯗꯤ ꯆꯥꯏ ꯈꯨꯠꯁꯥꯝꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯑꯗꯨꯝ ꯐꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯦ ꯐꯖꯅ ꯇꯧꯔꯖꯥꯠꯅꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩ ꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯗ ꯃꯥꯅ ꯁꯨꯝ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯔꯦꯟ ꯈꯔ ꯍꯤꯡꯕꯅꯤꯅ ꯁꯤꯅ ꯈꯔ ꯍꯥꯎꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯤꯡꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯁꯤꯗꯗꯤꯀꯣ ꯉꯥ ꯑꯣꯏꯁꯨ ꯍꯤꯟꯖꯥꯡ ꯑꯣꯏꯁꯨ ꯚꯤꯖꯤꯇꯦꯕꯜ ꯑꯦꯅꯤ ꯄꯣꯠ ꯍꯥꯎꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯃꯨꯛ ꯍꯥꯎꯕ ꯂꯩ ꯄꯣꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛꯁꯤꯗꯤ ꯄꯨꯔꯥ ꯂꯩꯍꯥꯎ ꯐꯖꯅ ꯂꯩꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯥꯟ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤ ꯃꯌꯥꯝꯗꯣ ꯎꯕꯗꯕꯀꯣ ꯇꯤꯟꯒ ꯌꯣꯠꯂꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯊꯥꯡꯖꯤꯡ ꯑꯗꯒꯤ ꯆꯛꯈꯥꯏ ꯑꯅꯧꯕ ꯑꯗꯒꯤ ꯋꯥꯇꯣꯟꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝꯗꯩ ꯊꯥꯔꯛꯑꯣ ꯍꯥꯏꯔꯁꯨ ꯑꯗꯨꯗꯤ ꯄꯠꯈꯤꯕꯅ ꯍꯥꯟꯅꯤꯗꯣ ꯑꯁ ꯆꯥꯅꯤꯡ ꯇꯤꯟꯒ ꯌꯣꯠꯂꯤ ꯃꯣꯏꯅ ꯐꯦꯁꯕꯨꯛꯇꯒ ꯍꯥꯞꯄꯛꯄꯗꯤ ꯁꯤꯡꯁꯨ ꯌꯦꯡꯉꯣ ꯁꯤꯡꯅꯤ ꯀꯥꯏꯅ ꯈꯨꯇꯥꯡ ꯑꯃ ꯃꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯄꯋꯥꯗ 50ꯅꯤ ꯑꯗꯨꯗꯤ ꯀꯌꯥꯝ ꯇꯥꯡꯒꯦ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥꯝ ꯐꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯅꯨꯡꯁꯦ ꯑꯁꯤꯁꯨ ꯈꯨꯏꯔꯤ ꯇꯧꯔꯒꯕꯀꯣ ꯌꯥꯝ ꯄꯣꯠꯁꯦ ꯑꯐꯕ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯡ ꯌꯥꯝ ꯇꯥꯡꯉꯦ ꯁꯤꯗꯗꯤ ꯑꯗꯨꯒ ꯃꯁꯥꯁꯨ ꯌꯥꯎꯗꯦ ꯌꯥꯝ ꯁꯥꯏ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯖꯨꯟ ꯖꯨꯂꯥꯏꯗꯧꯅ ꯄꯣꯠ ꯑꯝꯇ ꯐꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯅꯗꯤ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟꯒꯤ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯈꯪꯗꯦ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯄꯣꯠ ꯈꯨꯌꯦꯟꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯚꯤꯖꯤꯇꯦꯕꯜꯁ ꯀꯌꯥꯝ ꯐꯪꯉꯤ ꯁꯤꯗ ꯍꯪꯒꯥꯝ ꯃꯆꯦꯠ ꯑꯃ ꯐꯪꯗꯦ ꯌꯦꯡꯉꯣ ꯅꯣꯕꯥꯞ ꯑꯃꯗꯤ ꯂꯩꯒꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯨꯝ ꯃꯁꯛ ꯌꯦꯡꯉꯨꯅꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯕ ꯍꯥꯎꯇ꯭ꯔꯥ ꯐꯪꯕ ꯑꯗꯨꯝ ꯆꯥ ꯂꯨꯄꯥ 10 ꯄꯤꯌꯦ ꯑꯉꯥꯡꯕꯅꯤ ꯑꯁ ꯇꯣꯔꯣꯕꯣꯠꯇꯤꯀꯣ ꯑꯩ ꯃꯅꯤꯄꯨꯔ ꯂꯩꯔꯤꯉꯩꯗ ꯇꯣꯔꯣꯕꯣꯠ ꯀꯥꯏꯁꯨ ꯆꯥꯔꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯔꯣꯕꯣꯠꯁꯤꯗꯤ ꯐꯖꯅ ꯆꯥꯔꯦ ꯊꯣꯡꯕꯋꯣ ꯆꯝꯐꯨꯠꯋꯣ ꯇꯣꯔꯣꯕꯣꯠꯇꯤ ꯌꯥꯝꯁꯨ ꯐꯩ ꯍꯥꯏ ꯆꯈꯥꯎ ꯅꯥꯕ ꯈꯣꯠꯄ ꯍꯪꯒꯥꯝꯒꯁꯦ ꯑꯝꯇ ꯐꯪꯗꯦ ꯑꯁꯤ ꯍꯪꯒꯥꯝ ꯃꯥꯟꯕꯒ ꯌꯣꯜꯂꯤꯗꯣ ꯃꯨꯂꯤꯅꯦ ꯑꯩꯈꯣꯏ ꯃꯨꯂꯤ ꯃꯅꯥꯅꯦ ꯉꯧꯕ ꯁꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠꯀꯨꯝꯕꯁꯤꯅ ꯈꯔ ꯑꯃꯨꯛ ꯍꯣꯡꯉꯦ ꯅꯨꯡꯇꯤ ꯃꯥꯔꯀꯦꯠꯇꯤ ꯌꯥꯝ ꯇꯥꯡꯉꯦ ꯚꯤꯖꯤꯇꯦꯕꯜꯁꯤꯗꯗꯤ ꯑꯗꯨꯒ ꯌꯣꯡꯁꯥꯏ ꯂꯩ ꯃꯤ ꯃꯌꯥꯝꯁꯦ ꯃꯥꯛꯁꯀꯁꯦ ꯑꯝꯇ ꯎꯞꯇꯦ ꯑꯩꯈꯣꯏꯒꯗꯅ ꯎꯞꯄꯤꯁꯦ ꯀꯣꯔꯣꯅꯥꯒꯁꯤ ꯃꯤꯅ ꯀꯤꯕꯖꯥꯠ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯁꯦ ꯌꯥꯝ ꯀꯤꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯤꯅꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯌꯦꯡꯉꯨ ꯁꯤ ꯃꯨꯂꯤꯅꯤ ꯍꯪꯒꯥꯝ ꯅꯠꯇꯦ ꯌꯦꯡꯉꯨ ꯁꯤꯒꯤꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯂꯛꯀꯤ ꯖꯥꯠꯅꯦ ꯃꯂꯥꯕꯥꯔ ꯁ꯭ꯄꯤꯅꯤꯁ ꯁꯤꯁꯦ
ꯑꯩ ꯑꯍꯥꯟꯕꯁꯤꯗ ꯂꯥꯛꯄꯗꯩ ꯆꯥꯏꯅꯤ ꯁꯤꯒꯤꯁꯦ ꯉꯥ ꯊꯣꯡꯕ ꯉꯧꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯒꯨꯝꯕꯁꯦ ꯍꯥꯞꯄ ꯄꯣꯠꯅꯤ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟ ꯌꯥꯝ ꯍꯦꯟꯒꯠꯍꯟꯕ ꯐꯕ ꯄꯣꯠꯅꯤ ꯍꯥꯎꯕꯅꯤ ꯈꯤꯇꯪꯗꯤ ꯅꯪ ꯂꯥꯎꯕꯅꯦ ꯑꯩ ꯌꯥꯝ ꯆꯥꯔꯦ ꯃꯁꯤꯁꯨ ꯑꯁ ꯃꯅꯤꯄꯨꯔꯗ ꯆꯥꯔꯛꯇꯕ ꯍꯦꯟꯖꯥꯡ ꯌꯥꯝ ꯆꯥꯔꯖꯥꯠꯅꯤꯗ ꯖꯥꯠ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠ ꯑꯇꯣꯞꯄꯗꯒ ꯆꯠꯂꯒ ꯊꯦꯡꯅꯔꯗꯤ ꯑꯩ ꯑꯗꯨꯝ ꯃꯊꯪ उल्लेख्य आधा केजी आधा केजी के मान 30 ना 30 टका नौले 30 टका मिलाई दे कम कर दे हिंजांसु याम लेसन यादे अखोई मी यामदबनिनको खरा फट फट लेरगा चटलनी अस याम सार खुसाम तवे हुजिबु अक्टोबर नेने लोरे सादे आलू खरा लेरनी सिजे भूटान की आलू नि अदम भूटान की आलू सी सादे भूटान जो खरा नए अदुना नहामु चही खुदिंगिदी अक्टोबर से थोकनी नवेम्बर दा हनक्ति युमदसु थोकपा ngamdramnina ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯑꯍꯥꯎꯕꯁꯨ ꯆꯥꯕꯁꯨ ꯐꯪꯉꯔꯣꯏ ꯑꯗꯒꯤ ꯂꯥꯛꯄꯗ ꯈꯔ ꯌꯥꯝ ꯄꯨꯔꯛꯄꯅꯦ ꯑꯗꯨꯁꯨ ꯉꯝꯃꯔꯣꯏ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯕꯦꯔꯥ ꯇꯥꯔꯦ ꯀꯣꯔꯣꯅꯥꯁꯤꯅ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯀꯩ ꯎꯄꯥꯏ ꯂꯩ ꯚꯦꯛꯁꯤꯟ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ